Imes PAODAM yeng tabiri basungbo ahan mamaktada binita taram noksa bogaloyana kurumjari. Hauzik PAODAM asigi maroyo pau pijari. Aikoi gi lebak asi sep oirabatada aikoi su sep oi haibasi khangadabani haina Chief Minister N Biren haikre. Kakching District ke Land Record sing Kakching District Headquarter da thamgadabani haibagi miyamgi rally chatkre. Future of Work Industry 4.0 Innovation and 21st Century Skills haiba hiramda Y20 Talk Awareness Program Pangthokre. Loinana International Women's Day ga marilena Women Health ki matangda Awareness Program Pangthokre. Mapungoy Paulo Birasi. Chief Minister N Biren haikre Indian Army singasi aikoi protector ni makoina makoi imung manungi miyoi singda natana punama pungakpi sembiduna leba asibu seba tauri. Makoi bu ikai khumnabiba makoi bu mateng pangba haibasi aikoi punamaki thaudangni. Wapama singasi Chief Minister N Biren koirengai da pangthokpa Mega Ex Serviceman Rally da saruk yaraduna phongdokibani. Chief Minister na Prime Minister Narendra Modi gi paujel Nation First haibadugi matangda phongdoladuna Nagarik ama oina aikoi khudina aikoi gi lebak asi sep oirabatada aikoi su sep oi haibasi khangadabani. Maramasna aikoina ahanbada lebak ki khangadabani. CM na state asigi Bisnupur district ta Nupi Khaktagi Oiba Sainik School ama Atubada Hangdok Lagani Haiki. Ngasigi Tharamaduda 57 Mountain Division ki Deputy GOC Brigadier Nel John SM, Retired Lieutenant General Alan Singh, BSM Hausi Thabak Toriba Amadi Retired Tokraba Senior Officer Singh, B Nari Singh Amadi ESM Singh Su Saryaki. Loinana Taurangi Manungda Chief Minister na B Nari Singh Veteran Singh Lukrabi Singh amadi makogi imung manungi miyoi singbu ikai khumnaba utki. Manipur se kari wari mein hana. Manipur se hana like a killing field. Troubled state ne ma yana kinner mein. But Honorable Prime Minister Modi ji la abamatungda Manipur da was peaceful coexistence harmoniously. IGR South ki 26 sector Assam Rifles ki makada 21 air na sinkiba National Integration Tour halakpagi flag in ceremony ngasi Mantri Pukrida leba IGR South headquarter da pangthokre. Tharamaduda Manipuri Governor Susri Anushya Uike IGR South ki Major General Rajan Sarawat amadi atai official singsu saruk yaki. National Integration Tour asida Tenopal District ki Masi Government High School ki mahiroi kun oza ani amadi Assam Rifles ki officer ama yauki. Numit 12 ni sakhiba khongsa duda mahiroi singa tongan ba wakhalon chenba miyoi kaya unabagi khudong chaba phangki haina Governor Susri Anushya na phongdoki. Magna makata kibada Assam Rifles na North East ta leiriba miyambu chakho naba matam chuppada honaduna lakli. Makoina jati asibu semgatnaba honabada lawriba thaudam kaungomloi asigumlaba National Integration Tour sing sinbasna miyamda puning thogalibani asiguma programasna mahiroi singi wakhal lawsing sakolhali hainasu governor na phongdokhi. Masugi kumai yausang lakpada Manipur Governor Anushya Uike na Manipur miyamda paujal pirakli. Governor ki paujal da holi kumai asi state asida yausang haina sahi khuding yening thada pangthokli. Kumai asna naha halkhaidana anoba pukning wakhal pohon bagi symbol amasu oiduna masugi kumai asida saruk yari. Yausang kumai asigi manungda ngasidi state asigi mafam khudingda sana khona bagi maikairomda sangsinduna sahi amadi nupa nupi khakna saruk yanari. Yausang kumai asi aikoi khudingna asengba pukning wakhal ga loinana state asida leminari ba tongan ba kanglup singi marakta nungshi shana ba ing tapa amadi marata paste oinabi wakhalonda pangthoklasi hairi. Manipur Chief Minister N Biren asu yausang kumai lakpada Manipur miyam da yaifa paujal piraduna aikoi gi khwaidagi chauraba kumai singi manungda ma oiriba yausang kumai lamta thagi punima numittagi harau tayamba amadi masu singi marakta nungsi chanana holi saksonba amasung thabal songbana singma pangthokduna numit mangani sukna pangthokli.
Sahi kayadagi pangtholaliba numi mangani yausang kumay ngasigi mirol na sana khonabagi thoramsing ohele haiduna Manipur miyamgi loyana aishu yausang kumay da saruk yari amadi masugi kumay yausang da ekhoi khuding da harau tayamba punsising puraklasanu haiki Hayengdagi hauraga numi mangani supna sathagadaba Hindu lining chatpasingi khwaidagi chawba masugi kumay yausang manungda Thobal district da makhal khudingmaki pamdaba thodok thoktanaba district police na section thorang lokhotpa hokre district police na lokholiba thorang asida district asigi miyamna su sogapiduna handaki yausang kumay asi ingna signa pangthokpa misi mina yaudaba madi nungaina pangthoknaba honaminasi haina district asigi SP Jogesh Chandra Haubizamna miyamda pauzelakli Hiramasagi matangda ngasi paumisinga mahaki office ta unaba amada SP na makhatana hai yausang kumay manungda makhalamatagi pamdaba thodok thoktanaba district police na tongan ba mafam nipalda police checking point thongani yausang manungda thabal chongba matamda district magistrate ki ayaba hana lobiyu nupi masa singna highway da thori thatlaga paisa niba khaiba tobiganu masina accident thoan bagi marang ama oheli sahi nauriba nupa masa nupi masa singna capacity hena tongsilaga gari masa car thoba mayai kaba chinjak chansalaga gari thoba sna singba tobiganu karigumba district police na pamdaba thodok thoktanaba lokholakliba thorang sing asigi mayokta thabak toroklabadi madugi chapchaba aingi oiba action lokhatkani mama mapa oibasingnasu masa masu singbu ningthina wakal tahanduna poktak pibiyu haina mahakna makhatana appeal torakki Kaksing district ki manungda lairiba mafam khudingi land record ching Kaksing district headquarter da hanagum thamgadabani haiba banner makhada joint non-government organization jangbo Kaksing na sinduna miyamgi oiba wakat khongja amangasi Kaksing kaithel da leiba nawallai mamangdagi hoduna Kaksing sumnangda leiba DC Kaksingi office phauba satkre Waka khongja duda saruk yakhiba singna athubada land record sing purakadabani pukhatkiba land record sing athubada Urtharak kadabani hayan thaba plaka sing paiduna DC office tamna satuna Manipur Chief Minister N Birenda address tauba memorandum ama ADC Kaksing kuthangda pisinki ngasigi miyang wakat khongsa duga marilena jangbo Kaksing president ke sai satadari na phongdorakpada haukiba sahi lesangani kuni thogi August thadagi hoduna Kaksing khulengi land record sing imphalda pukhatkre masina maram oiraga miyamda awaba kaya mayok nabadagi miyamgi awaba yenglaga jangbo Kaksingna haukiba sahi lesangani kuni thogi August 13 Imphalda pukhatkiba land record sing Kaksing da lehanbiyu haiduna aiba serol pisinduna taksinba laikre masidasu putha biraktabadagi wakat khongjang phawba sangsankre loyana amuhana serol pisinduna taksinbasu laikre charak asida Kaksing wairi saikisu upu yauna land record sing amuk Imphalda pukhatkibaga loyana Kaksing district ki hianglam lamjau langmaidong amadi kharung patna singbagi land record sing su Imphalda pukhatkiba sina maram oiraga district asigi miyamna land record ka mari leinaba thabak thoram sing pangthokpada Imphal tana satuna miyamda hena awaba kaya mayok na hale hiram asigi matangda lenga ki maikaida kaya hana haijaba leikhrabasu land record sing computerized story re-survey story haiba pakhum natana ngasi phawba pukhatkiba land record sing putha birakpa leitri computerized tawbra re-survey tawbagi thabak adu Kaksing da leiriba office asida tawhanbiyu tangai fadana Imphalda tawdaba yade hairagana darkar oiba land record sing adu Kaksing da su leihanbiyu athubada miyangi wakat asi thabakta onthok pidrabadi makhatana makhal makha kayagi akanba khongjang sing sangsilagani haina phongdorakli tangai fadana Imphalda akogi Kaksing record sing asi pukhattaba yadaba leiragasu akogi Kaksing da record sing adu any means ama tawbiraga public ki awaba si yengbiraga akhoi Kaksing da su document si thambiu haibasi ne akhoi jangbo Kaksing ngakat khongchet amaga loinana akhoi lenga ki mafamda disi khuthangda memorandum si pisinjaba lakchabani jinanjin hayer basu akhoi na kaigumba tabidraba adoi tagadi sidagi hena kanba khongjang chanchil Kaksing Block Congress Committee lingkhatkibagi humjar teret suba mapok numit thorong ngasi Kaksing kaithelda leiba committee asigi office da pangthokre ngasi Kaksing kaithelda leiba Block Congress Committee Kaksing office da pangthokpa thoramaduda CIS Rahman Chashaba President District Congress Committee Kaksing N Asok Block Congress Committee Kaksing KSS Ibohol
Hana Block Congress Committee Kalsing President Oiramba, P. Nimai Advisor Block Congress Committee Kalsing, KSS Kennedy, PCC Member Amadi Secretary, MPCC Amasung CS Iboyama President Block Congress Committee Hiang Lamna, Thorong Mapusing Oina Pampam Lang the Lengsin Ki. Thorangi Manung Chana Block Congress Committee Kalsing Kidraba members in Pamda, Mina Ama 2 minute lepna awa Pongdokpa, Kaksingda Congress ki Mapangang Kangka Naba Matam Sang na Honarakiba Ahal Singda Kudol Pot Pidnoy Kai Kum Nabamadi, Puning Togat pa Utpa Amadi, Laibak Tiba Todo Amada, Mamang Ta February Kunitoida, Yung May Tumna Sakraba Kaksing Makal Laudagi, Koizam ni Mai Sangi Imungda Selgi Tengbangsu Piki. Thoramadugi Wangang Loy Singna, Kaksingda Congress Party Mapangang Kangka Naba Honarakiba Amadi, Mapangan Kangka Nabagi, Tangai Fadaba Singh, Pongdok na Kibagaloyana ngasi paliba BJP lengangna democracy bu Kongoy na duna miyoy kaya bu phajin punsinbagi thabak kaya satharakliba si thengnanaba Congress bu mapangang kangkar handuna Congress ki lengak amalak na ba honamina si haina Pongdokki SBI amadi LIC da miyamna thamjaba lupa crore kaya gi sempam sing BJP lengana makhoi khuchabi chanjau paiba Adani gumbada lot na pithorak lambadagi Mayopta Congress Party na lebak sin batung na sangsin ba Khongjang Manipur goina su Kaksing gi LIC office da sathakre Khongjang adu MPCC gi biyang makhada Kaksing block Wabogai block amadi Hianglam block ki Congress committee sina sinduna pangthokibani Khongjang adu da MPCC gi president ke Megasandra amadi PCC member KSS Kennedy na lusingduna party asigi thongmi kya na saruk yakhi Khongjang adu da BJP lenga ki thawong asigi mayopta kholau kya lauki Khongjang adu ga marilena MPCC ki president ke Megasandrana election mamangda later lairaba miyam gi damak lep kani haina lauramba BJP na makhoina lengak pai khraba matungdadi misam miyambo ot naibagi sang noma noma ge hengalakli Pochagi mamal atya pakna wangkhalakpadagi micham miyam wabana kham thengle masagi mathakta laita lairaba miyoy singna LIC amadi SBI bank ta tungchinjaba Sampam Singh Adani gi company da pithok lamba si lebak asigi semilon asi tambangamdaba phibamda leire haibadu takle loyana hirama asigi matangda parliament ki committee ama semsi hairabasu makhoi masal kangkhatnaba honabada semdana leire phibamastadi ngasi asi Congress Party na lebak sin matungna Khongjang asi sanction bani haiki amse masi mi amata da paisa loina thadan bhai base bharat ki संविधान su yade maram batuna mi ama khakta da laira ma paisa mayam ki paisa si kadoi thada doino mi ama gi masi hayeng piram dai da singam dai da karam piram lakani hujik market da paisa mangre adani ki paisa mayam mangre hai basi akhoi gi Hindenburg research na akhoi phungdok ko leike maram batuna masigumba crony capitalism sigi mayokta kaksingi akhoi district congress committee amadi Hianglam Wagwai block congress committee kakching akhoi myam pullaga office bearer myam pullaga bharat ki mapum puti makta su akhoi strike asi adi protest asi chathari Dana Manjuri University ki makhada tongan ba department ta postgraduate tamliba mahiroi singge class hauzik phawa tobidabagi mayokta ngasi university asigi administration block ta university asigi PG students singna class tahonbiu haina Khongjang sangsin bada chauna irang thokre irang adu laksana bhona bada police na mahiroi sing saina puthakre hairi tholiba thodo asigi matangda DMU PG students association gi general secretary Laurembam Poirei tona paumi sing da phondokhibada DM University asi academic calendar maintain tawdaba maramna mahiroi sing sauna awaba mayok nare makhogi PG class tawdriba si tawbinaba handage hauna VC registrar amadi Dinan Singda hanjin hanjin hairabasu thabak oina onthok piraktabadagi Khongjang asi sangsalakpani DM University asi university amagi tofam thokpa academic process amata tawdaba university ama malakle masak thokpa university amagi phibamda leihanba sangi tasengnama academic session da yengluragadi hauze asi 4th semester tamba yaraba matamni adubo 3rd semester gi class phawba haudaba habasi laibak thibani class haudabagi wakalabasu makhoi masel amaga thangjinaduna oza masel phawba nungsinadana leire sangsakliba Khongjang asna kansilakpana maram oiraga university asigi wishi din singama de registrar ga unaki baduda su hauzik thokliba issue asigi solution uba phangde adubo wishina Yausang holiday manungda class tawdriba DMU Teachers Association a wari chanaduna notice thoklaga holiday loibaga normal class tongnaba honagani haina
ꯐꯣꯡꯗꯣꯛꯂꯛꯄ ꯃꯔꯝꯅ ꯌꯥꯎꯁꯪ ꯃꯅꯨꯡ ꯐꯥꯎꯕꯗꯤ ꯉꯥꯏꯈꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯀ꯭ꯂꯥꯁ ꯇꯧꯅꯕꯒꯤ ꯅꯣꯇꯤꯁ ꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯍꯦꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯣꯟ ꯏꯌꯦꯛ ꯑꯃꯗꯤ ꯆꯠꯅꯕꯤꯁꯤꯡ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯂꯝꯆꯠꯇ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯀꯦ.ꯑꯦꯁ. ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯍꯌꯦꯡ ꯂꯝꯇꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯑꯁꯥꯝꯒꯤ ꯀꯁꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯃꯔꯪꯒꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ 62ꯔꯛ ꯁꯨꯕ ꯂꯝꯇꯥ ꯊꯥꯕꯨꯝ ꯂꯥꯏꯅꯤꯡ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡꯗ ꯑꯦꯝꯑꯦꯜꯑꯦꯅ ꯂꯨꯆꯤꯡꯗꯨꯅ ꯁꯦꯡꯂꯕ ꯀꯪꯂꯥ ꯂꯥꯏꯐꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯦꯝꯑꯦꯜꯑꯦꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯏꯁꯥꯒꯤ ꯂꯣꯟ ꯏꯌꯦꯛ ꯂꯩꯖꯕ ꯐꯨꯔꯨꯞꯅꯤ ꯐꯨꯔꯨꯞ ꯑꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯆꯠꯅꯕꯤ ꯌꯥꯎꯅ ꯅꯥꯠꯀꯤ ꯂꯝꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯣꯟ ꯏꯌꯦꯛ ꯆꯠꯅꯕꯤꯁꯤꯡ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯂꯝꯆꯠꯇ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯏꯁꯥꯒꯤ ꯂꯣꯟ ꯏꯁꯥꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯥꯡꯗ ꯊꯝꯂꯒ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯟꯁꯤꯟꯕ ꯉꯝꯂꯛꯇꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇ ꯑꯃ ꯁꯥꯒꯠꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ Directorate of University and Higher Education ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ Future of Work Industry 4.0 Innovation and 21st Century Skills ꯍꯥꯏꯕ ꯍꯤꯔꯝꯗ Y20 Talk Awareness Program ꯑꯃ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ M. ꯕꯤꯅꯥ ꯗꯦꯕꯤꯅ ꯊꯣꯏꯕ ꯃꯤꯊꯨꯡ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ S. ꯏꯕꯣꯌꯥꯏꯃ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ K.S. ꯖꯨꯒꯤꯟꯗ꯭ꯔꯣ ꯁꯤꯡꯍꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤꯒꯤ Y20 Talk Awareness Program ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤꯕꯤ ꯊꯧꯕꯥꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄ꯭ꯔꯣꯐꯦꯁꯔ M. ꯕꯤꯅꯥꯅ ꯍꯥꯏ Y20 ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ G20ꯒꯤ ꯁꯔꯨꯛ ꯑꯃꯅꯤ G20ꯗ ꯄꯤꯔꯤꯕ One Earth, One Family, One Future ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯕ-ꯊꯤꯝ 5ꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ Future of Work Industry 4.0 Innovation and 21st Century Skills ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯌꯨꯠꯁꯤꯡꯗ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯤꯔꯤꯕ ꯐꯤꯖꯤꯀꯦꯜ ꯏꯃꯣꯁꯅꯦꯜ ꯁꯣꯁꯤꯌꯦꯜ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯑꯃꯁꯨꯡ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯗ ꯇꯨꯡꯒꯤꯅ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯪꯍꯟꯕꯅꯤ ꯃꯗꯨ ꯈꯪꯂꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯦꯡꯅꯕ ꯉꯝꯗꯨꯅ ꯑꯐꯕ ꯅꯦꯁꯟ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯆꯔꯣꯝ ꯑꯣꯏꯅ HDFC Bank ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯆꯀꯤ ꯂꯝꯕꯥꯃꯌꯨꯝ ꯕꯦꯟꯖꯥꯃꯤꯟꯅ ꯃꯨꯗ꯭ꯔꯥ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯕ ꯍꯤꯔꯝꯗ ꯑꯗꯨꯒ MD Network Master Longjam Manju Singhana India's Digital Revolution haiba hiramda amasung Thobal College ke Associate Professor and ISOD Dr. K.S. Dugindrona India's National Education Policy haiba hiram sing sida resource person sing oina wangangki Custom Division Imphal gi Anti-Smuggling Unit ki officer singna अखनबा पाव फंगबदगी मियोयमा डब्ल्यू वाइट टेबलेट केजी 5 ग्राम 39 कोना कौता बाजार फारे हाइरी फारब मियोयदुदी हेमिलान तौथांग सई 39 अपोकपा दखलुन तौथांग एगेजांग विलेज सेनापति डिस्ट्रिक्ट तगनी हाइरी हाइरब मियोयसगी फगतकिबा डब्ल्यू वाइट टेबलेट सिंगदु इंटरनेशनल मार्केट लुपा crore 5 लाख 94 ओइगनी हाइरी अमदी मांग थोरकपा होंडा एक्टिवा अमसु फगतपगलोयना NDPS Act 1985 के मखादा केस अम रजिस्टर तौदुना मखाताना थीबा हुंबगी थबक चथरी हाइरी Dam College of Teacher Education Imphal na Lions Club of Imphal Leimarol ga khusamnaduna International Women's Day ga mari lena awareness program on women health koba program ama college asida pangthokre tharamaduga mari lena Manipuri senior gynecologist Dr. T Bilasini Devi na hai gender equality purakna bahona bada nupi gi health asi yamna maru oi nupi sing na haksang phana mato karamna leigani haiba si khangminaba amadi nupi sing ase mentally amadi physically phana leiba mathau tai nupi sing na haksang problem ma lapu matamda doctor da tanaba satpa ngamdrabasu yawi yumda toba yaba exercise sing tawduna narakpa yaba laina sing dagi khara makhai nga thokpa ngamgani nupi sing na laik lai su matik chana hairaba matamda amadi masagi senthok lambi leiraba matamda nupi singi chapchaba hak adu phangba ngamduna nupa nupi gi chap manaba thak adu ngam thamba ngamgani haiki
National AIDS Control Organization NACO amadi Manipur State AIDS Control Society Max anigi miyeng makada Manipur Youth Culture Organization Maiko Porompa Thawan Thabalekaina yaifare haina mingthon ba street play utpa amadi jaja yenthokna awareness campaign pangthokpa hokre Tenopal district ki tongan mafamda sathakiba awareness aduda HIV AIDS Prevention Act 2017 gi makada HIV AIDS sagon aduna hingliba miyoi singbo tathi tawaina tawba yadaba amadi karigumba taruraba Makogi Matakta Ek Pandana Jail the Power Tamba Haina Miam da Kanganki Awareness Asi Hayangdagi Impal West ki tongan Pam Kadasu Chatakigani Haidi Hokiba February Kuntere ki Ayupung Taram Tabadagi Tiba Kanga Leraklaba Jingarel Tespudagi Hizam Inausa Maite Apokpale Kidraba Hizam Yaima Maitegi Langlalang Zin Puto O Haina Jingarel Tespuda Wakan Mipam Pongkre Jingarel Tespur Sawam Bung Paknung Sangom Sangamadi Manaing Kolmera Paibi Loop Singna Pangtokiba Wakami Pamaduda Saruyakiba Tiba Kanga Ladiba Hizam Inausa Maitegi Loinabi Hizam Umarani Amadi Jingarel Tespu Mera Paibi Luki Secretary S Tazam Ambina Pondokibada Inausa Hokiba February Kuntereki Ayukta Imung Manunga Pau Paunarami Ayupung Tarom Tabadagi Maki mobile phone switch off Tokibadagi Ngasi Pawa Pau Pauna Bangam Kidre Lamlai Police na Suma Putiba Humbaki Tabak Yamna Kana Chatari Haibabu Matam Changna Inausa Langlalang Jin Pangdana Lerak Padagi Wakami Pamasi Pambani Lekai Mera Lo Club Amadi CSO Signasu Mahaputibada Mateng Pangbiyo Haiki Mitagi Kulkudima Kulgingam Kai Seng Tamba Tangai Padre Haina Maite Lipungi Toburel M Pramotna Nongshom Kulda Pangtokiba Nongshom Yakairo Laisam Youth Club YLYC na Sinduna Maite Lipuna Kuladugi Border Pillar Ningsing Yumbi Yungbagi Taronga Marilena Pongdokre Taramaduda Makeng Dolai Tabi Jila Parishad Member and Sanatomba Maitei Lipungi Thoburel M Pramot Lamboy Kol Nongshom Ward Member Aisanayai Nongshom Development Committee gi President White Tabal Nasingba Saruyaki Nongshom Gatopa Kulgatay na Pamanida Ningsing Yumbi Yungki Taranga Marilena M Pramot na Makata Kibada Maitei Kulayamba Pak Chawna Lerem Labasu Lammapu Oibagi Je Paiho Daba Ningtina Ngak Salodabana Kanagumba Mitok Amana Hector Lawson Kibagi Nuaitaba Aikoina Tengaduna Lakli Nongsong Kulnangasi Kulgi Kai Mike Nakai Shangna Uhanaba Nung Laklibasi Atai Kulsunga Su Matau Tambada Kanagani Haiki Taranga Marilena and Santomba Maitena Makeng Dolai Tabijila Parishana Konba Kungang Kaya Kulgi Kai Mayak Sengna Tamdabana Maramoraga Matamada Hector Nuayadaba Torapayabagi Singnaba Lay Ngasi Nongsung Club Amadi Maitei Lipuna Larok Liba Tabak Asi Atai Kulsingda Su Tongnaba Honagani Haiki Manipur ki Saukhat Thorangda Mapalangi Company da Thika Pitokibana Lamdam Asigi Thikadar Sing Thabak Supam Laisilaktre Lengakna Local Contractor Singda Thabak Sinau Haina Water Resources Department Contractors Association na Appeal Torakle Ngasi Khuyathong Tangla Patta Sathakiba Wakami Phamda Association Executive Member Thokchom Ojit na Hai Water Resources Department ki Saukhat Thorangi Thadarak Pathabak Kaya Mapalangi Company da Thika Pitokibana Local Contractors Sing Marai Saitharakle Nakalamaromda Non Plangi Santhang Kaya Pitoktana Leiriba Sisu Atuba Matamda Pitoknaba Water Resource Department ki Minister Madi Chief Minister ki Puning Singsulakle Enforcement Directorate ED na haikibada money laundering case ka marilena mafam kharada red tawbada lupa crore ama lakun mathoi masung lupa crore manga gi mamaloigdaba diamond jewelry fagatle Nagpur amasung Mumbai mafam 15 da March 3 da red adu thakibani mafam sing adui manungda maruiba maralero mioi sing oiriba Pankaj Mahadia Lokesh Jain amasung Kartik Jain gi yum sing su yauki haiki Nagpur police na money laundering case amate mioi kharaga loina Hairiba Mio Singasi Matate FIR ama register tokre report asna makhatana haikibada lising ani nipan dagi lising intara phobgi manungda profit ki sada tara intoi pigani haiduna ponzi scheme ama salaiduna investor kaya dagi yamlaba sampang khonga ki adubu sell di pitokpa laikide hairi Sanabagi Pauda Sora Football Union SFU na Sinduna Sora da Tarakiba 3rd SFU Cup 2023 ge
अहानबा सेमीफाइनल मैच ngasi CPC lamding amadi Baboy FC Sora anigi marakta sanakre मैच अदुदा CPC lamdingna Baboy FC Sora bu panjal nipan amada thoiduna CPC lamding final sangkre CPC gi panjan sing adu jersey number 7 Gopina मैच अवबगी second kumanga minute nipan minute tara manga amadi ahanba half loibagi minute kuntraga ahapa minute amada puna panjal mari jersey number 10 Suras na minute kun jersey number 3 Joy Chandra na minute kuntrani thoi jersey number 6 Mairaba na minute kuntrom demadi jersey number 5 Rishikanta na minute humpuda panjal chankhi Baboy FC gi amatangara panjal duna jersey number 22 Morambana मैच की मिनट 53 चनखिबनी हुजरबदा मरोय पामुकाना पिजरी अखोई लेबाक असी सेफ ओइरबतदा अखोइसु सेफ ओइ हाइबसि खंगदबनी हाइना चीफ मिनिस्टर एन बिरेन हाइख्रे कक्सिंग डिस्ट्रिक्ट के लैंड रिकॉर्डिंग कक्सिंग डिस्ट्रिक्ट हेडक्वार्टर दा थंगदबनी हाइबगी मियांगी रैली चतख्रे फ्यूचर ऑफ वर्क इंडस्ट्री 4.0 इनोवेशन एंड 21st century skills हाइब हिरमदा Y20 टॉप अवेयरनेस प्रोग्राम पांथोख्रे लोइनना इंटरनेशनल वुमेन्स डे ग मरी लेना वुमेन हेल्थ की मतंगदा अवेयरनेस प्रोग्राम पांथोख्रे ngasigiди paudam pijaba matang installation dare miyang tabiri basingbo kurumsari